mayam tabi usigi sale se April 14 Cheiraoba phawba tangini aduga sigi tradition asida ekhoina ariba sing chathangraga anauba sing welcome tawi aduga financial emotional amadi spiritual gi blocks mayam su remove tahwali aduna maram oiraga aigi store da leiba crystal bracelet khuding makpa discount pijari. Hi, I'm Shakeela Yumnam, a certified tarot and crystal healer. Money block leiba haibadi mina singbirakta natraga migi paisa singbagumba ngamdaba limiting belief leiba aidi punsigi paisa pairaroi haina khanba masigumba sidagi kokhal love relationship ki issue leiba haibadi khana chainaba thokpa namthak tawbiramgani haibagi akiba leiba nungsiba receiving tawba amadi nungsiba pibada apanba leiba block leiba mayam ama health issue leiba chronic fatigue anxiety physical healing gi mathau tabadasu masina kanaba yamna pi student sing ge exam stress leiba focus watpa anxiety leibasu masina phahal mayam masi monthly gi sale nate ko April 14 phawbadangini Cheiraoba phawbadangini ekhoigi new year Cheiraoba phawbadangini masigi matungdagi de hanagi mamalda amuk hanjilagani chumme mayamna tabiri badu supnagi 999 da any bracelet ani health ki oiba yai money related oiba yai student singi oiba yai natraga aidi nungsinungol relationship ki matang oiba yai any bracelet ani loba matamda supna dangi 999 mayamna tabiri badu chumni matam se akaknaba matam oibanina mayam yamna thuna lakpiro aduga yengbiro Hanaki Cheiraoba asida ariba singdokhraga anauba welcome amuk tawsi Cheiraoba gi new beginning aikhoigi new year asi ariba blocks mayam puraga hawgumsi phangpham amadi aigi phone number Makha gi description da pijaramge mayang phangpham address haidrage sidana nursing gi mandir leire aduga somdana haidi Kakching Makha Leikai gi bora sabam do leijare left side ta leirisina aduga right side ta leiriba Kakching Naodam Pareng sigi sida straight ta tawraga changdoine Kakching Naodam Pareng hairaga adum su khangni ko kathe masa hek yaurade side hanga adum khangani straight ta changani Naodam Pareng sigi aikhoigi lairak sigi tangkhai chanba bondi Kakching Naodam Pareng adumaina hairaga sisida changbirani changbirakan sida aikhoigi khidang manung changjali ko khidang manung changjan bai de lairak sigi loiramdai wai adaida oidoini ko sida hojik yausalakadore sigi left thangba maikai sida pukhri ama urani ko pukhri sida isu khidang haidi changjalani manungda changjala kan sida sigi left thangba maikai sida dukan macha ama leiramni ko dukan macha ama leire adudai sida right side ta leiriba gate asida changbiraga leire soidana lengsin biro amasung offer asi soidana khudongchaba loubihou offer sigi thank you video da amuk thengnarasi stay positive keep shining